ओडिशादा लेबा डिस्ट्रिक्ट सिंगी ममिंग येंगदना हाइबा ngamgadra haina India gi Prime Minister Narendra Modi na Odisha gi Chief Minister Navin Panekta sinakre Odisha da Kandomal da Mikhalga mari lenena pangthokpa public meeting amada India gi Prime Minister Narendra Modi na Odisha gi matam sangna Chief Minister oiraklaba Navin Panekta Odisha da leriba district amadi district sing adugi capital yengdana haiba ngamgadra haina hangladuna Chief Minister ama oiraga masana lengakliba state adugi district fawba haiba ngamdragadi matau karamna miyamgi awaba khanggodoribano haina hangkhre जरा नवीन बाबू को कहीं खड़े कर दीजिए और उनको बिना कागज लिए उनको कहिए कि आप उड़ीसा के जिलों के नाम बोलिए और जिलों के कैपिटल के नाम बोलिए।